Loktak pat kannaba state lengak na lakhalakpa khongthang gi sargum oina Loktak Development Authority na lengak Loktak ta leiriba ain kaina amadi jana kanglon ngaktuna salaiba homestay sing Thugaikhre lunana masing yamlaba athafum sing so Thugaikhre khongthang ase Loktak pat pu mahupsa gi fibam da hanjil handuna Montreal record take maming lauthoknaba paikalakpa khongthang ni haire heramasigi matang da LD na paikatliba thabak thorum sing Chief Minister N Biren gi maikai tagi thagatpa phongdorklei thabak ase pangthoknaba honabada lamdam adugi miyamna mating panglakpa amadi Besempur District Police na lauriba thodang busu Chief Minister gi maikai tagi thagatpa phongdorklei loinana Loktak pat pu kanduna mahusha gi fibam da hanjil hanaba asigi pandamda Loktak pat kya koibada niyam gi wangmada sajilambasing makha tana takthokkhigani so hairakli